Matamgi Manipuri Wari channel asibu tamiriba khwai pumnamakpu taram nokjari ngasisu mahausangom Minungshiduna mangaso batangkak amok pudana lakjari mayam punna taminarasi kalak jaw matay bangpa napina napibo yengthibagi chatnabi mutpa leite adumang chathari masigumba chatnabi sigi manungda khulai amata yaungdana langthenanaba leplibi nupi machasi mathawna leite haisira yade haiba yade made malim pumbadagi athoibini mitei chanurasingi maraktagi athaubini mangoldu kaba ngamda tumina leptana lei betmangra sakibu urai thangjinba ngamdre khongthangdo wana thokle thangnaba hotnabada uri bani nupi magi matawdo yengba ngamdre churita famduda leptuna yumduda changba ngamda lamlanbi amagom yengduna leibado makhongdu launa thangduna henjagi manakda yamnangna changsilai makutna masambiduna makutna mamana pamamduda kombirakli henja mapira jen makokto hairi yangamba mana paiba makodo henna chena paisilai anido tamna imungna changai potharo waramani se ai fam thabirake ko hayeng antana ai go office jase domningdi ai pothaningdi yangamba henjagi nakanda mona nga khatuna phammi aduga nakanda hiplibidoki makokta nanbiraduna dingai gongge nangi mingse dingai yam dawe adunane pamdraba kaurishira henjama khatuna yangambagi makhwangda kolei yamungna pamadi kau kisu kaide kepta hairui dingai ngasidi wa khara hainge munada miyoi base kalakpana yumsinduna semakpani mi mana nungai khre hairadi atopaso mi tuna nungari bado bada kalakpana lengoi jalakani mi mana harau bado ubada kalaktuna harau bado munga haiba wakhaldo lakani aigi punsi soni nang boy ki loina bi oina lakpada harau nang mo mayam na kalai aigi loina bi oi khre haidana masi kai ginu khangbra henja khang dai ba ko magok to hai aigi lan thum nei ba singse nang gi loina oi khrani nang na mapoi khrani khanbagi pap taramra ato yamba ayam bongil yanga mana marak thatana ai khangi nangi pukjalbo khangbana aina nangbo lohongsen haikibani kaingamba aina taba topana pi arangarakta tawbi aramnadi yamba nang mabo lawkadra aduga yamungna kamaina khangne yangambada nokfeta odana namitugi thodokta dangningon utkiba pakhatpagi na taw matik chade haidana naral sijabado mari tawre nangda nangi chati yingbigan haibado madi hairoi madi magi chatpo yingon hairakani atude yambongna magi chat yingadra yingani ai nupi na khoi ge chatpo yam ikai khumna misakni nupi bu hanthana yeng bhaise lairik haidaba mi ge wakhaloni hairaso laisu khangdaba adude hayengwai aina daba nupi ma ichat yingman hairade yamong loksangadra ibang na haidorakliba wadada yangambada nokninglakli aigidi aigi ningai leirasidi aigi leiriba property pumba yingsinaba aigidi ningai leiri aina mi pairamba pumbaso loina kokli aigi leiriba lanthum pumbase yingsinbinaba matik chaba misakama phangli khanbada harauri pharise pungse thingi nongali ngahak tumtho tumu yadi isai sa ura ahibra mi khudingba isai sakpa loina haibani angawa mi amaso adum isai sakpa haibani haidriba haibabo sai sakpa duga khonjalbana na sakpa surta masini oh saundudi masibo graduate ngangni ne ha isai sa om ai tagi yanga masadapna nausumoi kai wisak lagri nangna leini aina maini nangna tha
Isayno sagna thorakpada henjado isisina ningaydana tumduna unningduna tamna silakli. Anghang machagum tawba natawda. Ingon ta ulugo. Ningaydo so ay tatataw. Nanggi harangpagi nanggi nungaybagi hurukfam ay buhelo. Tamna hiblibidoki laybagta nung sinuchupido na nangon na taamdada nang manong sikre. Nangyamag musawnugo. Asuna na mitaw kray matangin na ni klinik sanggaba dyan na bahayda na mayam daloy sinari. Henjana. Yambo, si. Furite ay nandaguloy rin. Hiya nga maso furite low doon na litsili. Nang so lusilurota na. Ay hindi dress sila kadamloy rin. Os, gudam say among tad krini. May onda na dyan kita rin manupido ang salag to na. Yambo. Parito tumlilo. Ifot ki, doktora no. Prab upo hangdana yatum na lang lento na farito phone na batawi. Sumaparak say, tengang kanchire ka tawa. Ngang dana lang dumaya jikta na tadatli. Sayari, ay jam na tiro ki. Laini wasing do na ne, main tijarasani. Nang loy shidoro chalo. Ay, matam say, tenga ba ni ko? Henja sa nakado na makol harap hayrak baduda kirup iyang laga mangikada loisan mi jangkri. Panik mayak na ibado masetli, lay majugi rani pi, marag taimbi ang ngoma na mapanhag baduma yet tang baling jumdoda bindo na pajelli. Dressing table matagtalay ni ba na jomdo yet tang basay te tejelli, umloy ri hain baga masuk kitchen na jangai. Mayamdo jakjanan do na layrami, toy siya na. Inamse, law, jakar jara jat na ba? Henjalo tamna jangsan do na pamthakre saki su henjan hek pamthabaga plate duda makut khamjen do na hawgatkre mamangi mataw duda yangam bado khangsaw sawningi thoishana na pakhatna yamba chaktu charo mayamna chak toklabado gari amada pulap lakle mafam do da mi phanayam do telle gari do mafam chana pak dom do na mari changai Sakina mang thado na jangkre ahom do sutong inarai. Manung hek yung waga mamit koyot oto na kanagong biyama bo ti bahaurai. Ura mali nukfetong na jangkre. Toy sinana sukla do na. Asigi pagtabi ikay kang nabisasala imali ni. Kanano? Imasi na tayo na yamong gininane hay na ba na bima? O, partido pananana sili. Pung taramakay jakjan hek dambaga. Iyangam baga henjaga tawdo na ribondo ka e. Matawdo da tamoy lemon oil balang lendo shakita kaurakli. Imasya. Kasyu kalun no ko ijasidi. Imasi na panaba loy na shinggani. Table do da ikoy na pamli toy shina langle henja saki pun na pamli. Henja di wangang batawde tumanale. Iyangam ba de langle basing do ka wari sari. Chelangle. Koy nam se phazadro langlen sakida hairap yengla duna nokshinaraga phazai thoishina so haingi aungna chelangle nange pa hapiro kelaktori kar yenga na puyadro akoi masiga chapeng mane kirabani phazarabani haidana ne hanatu ring deba bajagi wanda saki macha da hairap yenga e langlen se henjagi mangdoda ikai mamingang sangang sile Matawdo kang mana henja hawgalang nengi bado sembiratli. Gam si kangkri, hawji kiti yarni, matang dadi phazana na po. Inam siya, ay siya hagi kalaga dum kaur siya ngoni. Yamong na taba mo chay kadaw ba malayin hay mani. Pung tara matoy makaya doy da, pung tadori. Hey, kari tabag na. Kay ni masya, mi matay manaw ni kayo no. Hayang dagi di sangar. Among imasi kayo so tabag kiyamong. Kay ni masya, mi matay manaw ni kayo no. Hayang dagi di sangar. Inam si kayo so tabag among chilani, yamong so. Nupi mana kayo kitaba, yung danang tinalay gade hayde. Imasya, apam si miyam tili, ko. Ngamtok na sa break da. Haw ko dori bayti, ado kay imasya. Imasigi, wakal kog to di, dalay hawre. Hawjik madam sa 22nd century ni, kang ba? Nupi na yung dagi mapal thok pa yada hay balay taban ni. Nacha nupi ang ano siyang, ay sure nupi ni. Danga wakal man ang bisi siyang, marang tani, hotel naman da nupa ang walay hawado.
Saki machara mamit khaning laduna aiso haigyaun hairiba tanjadu da hyang amasu changai madu bada langle masam gadu simjelle madawdu da thoishna de mamitu tangning bahai du hekyo thoishna na yam khangsa dana yamba inam se sepur tengkrani lairiba sing sidei ai adum yangsalagi yarni wai do haiwe hekloi baga hyang ambaga maga tagadaba maongda phone do khar khari message ka do khaka pabiu yadro natugi odi pani ne asukjiba yang ama machundeng laduna phone do lokthokduna message to pai yamba inam se koi masiga nangi nupi oiba phanghawdri bese masisiga na chadore amda kaiduna ngambukro anima khuibram teng aduna jadi ai am peli dore message to paraga noki hanja da onsen dona law hanja sagatuna leiba ani duda hairap yangamduna mang thagre yang amba thoishinangi lengjomda pop tharaga horen KFC lerake thoishina shukeshina duna thank you ani do michi phat khatne gari do thongna yang amba pangnok da nokre hanja ni tap na kaino pangnok da noi do ba gaurba khoi chanan se ko ai ri shireda yamna kaning chu ba haigadra ai ni pukan hari hanja do phairap yengduna nakan da onthokre farm do na chalurasi ko chanchan do strawberry yam pamjabani adu su khara he urasi kai chaning ge haide champra pan bra pan bani yamna ani do pula farm house ta lai makoi ni changak pado bada ibom chana chang silak laduna sir kadom chatpiru bana kaka sida sum lakpani oh law kaka strawberry ka champra ka khara hek piro chanchan gi ni kaina ba hal da thaudari do ba ai su ekpa yauni kaka ai su ekpa yauke ibema madam sarga lai bi hawro ai dum henglage nungsa se su yamna sai kaka ai su dum hekpa yaunge yamba nang nan trese ai su ekpa yaunge ba ko hyangam bada noktuna kaka yararo pulap heurasi ningai hokre ibom chaso ani dugi matau da nokje henjagi de harau bada loijari sigumba asangamal marak de chatpa phangjaba doda ibom chadi champra hekurake haidana asomnakan amarom da chatkre nungsa marak tuda henjane strawberry he ini na tauribado ubada yangam mathanta murum soli nungsa sida reka thakpa tari dashi prapra blangtuna mana leptuna henjagi nungsa do khanbirai amadu di sabaga changmanante yamba haune suma phangum basigi manakda aigisi mama sabiyo hyangam phagi oi kai goi saida dum sarsira yai asama mangilam hangsida hoi sigi strawberry pambi marak sida chena ra kai do masare lori as yamba tanjadu de bom chaso champra basket ama pai dona lai hyangam bana palhauri bokaka adu loine heklade palhauri da sar henjane hekli bado ibom chana mahot silhauri henja sa koine chatana thari ba pochai singdu yengi hyangam basutapli makoto puketa homdona inari yamba sese nege hangak daro mane khara lere de heno su palani mapan chari ado mayam se yona baro chana bangak daro ekhoigi juice factory malai thawal sangjamai asomda aduda juice simagi hayayam asidagi loina dawbane oh aidi chana boirade loin henga bajar den gatawa kai habaduna aduga yambong kai maninging kholda lam khara hangbada ensang na bithase aduna jagana leithase basket machada char se masi mayona ba hyanga badu henjagi wadu tabada tapna murum sol asibo businessman DSP magilo na bini ko sa ai doctor kaptero tayo ba